Ngarang October 13 thangza numita kuki khulai paiba singna Imphal West District ki Kautruk amasung Visnupur District ki Ronglawida bom amadi nongmai kapsinduna akan momong da landarakre. Ngarang numidang pung 3:30 rom tabadwaida Lamsang Police Station ki manung chanlaiba Kautruk Ching Leikaida afaba makhal ki nongmai amadi bom sizinaduna landarakpada State Force singna su handuna pung 3 muk akan maongda kapnaki hari mafam adugi miyoi amana fongdorakpada kuki militant singna thadorokpa oigini haina chingnaba drone ama Vathel village lomdagi paithorakpa uki adubu minute khara pairamlaba matungda toki hari haukiba September horakpada chathakiba drone attack aduna maram oiraga makhatana amuk attack chatharakadra haina mafam adugi khunja sing mi painare mafam aduda makhatana unauthorized drone sing paiba hek ubaga PF personnel sing kapnaba sem saduna leide hari nakalamarom Moirang Police Station dagi kilometer 3 chalaga leiba Ronglawida su kuki militant sing na attack chathaki hari police na fongdoropagi matung inna attack adu galzang amasung mol sanglom dagi numidang pung 8:35 chatpa matamda chatharakibani hari State Force amasung volunteers sing na su handuna kapnaki ningsingba yai haukiba September 3 da kuki militant sing na Ronglawida rocket attack chathakiba laikhrabani kapnabagi thaudok aduda 𝗧𝗥𝗢𝗕𝗜 yaukide hari Ngarang October 13 thangza numita kuki khulai paiba singna Imphal West District ki Kautruk amasung Visnupur District ki Ronglawida bom amadi nongmai kapsinduna akan momong da landarakre ngarang numidang pung 3:30 rom tabadwaida Lamsang Police Station ki manung chanlaiba Kautruk Ching Leikaida afaba makhal ki nongmai amadi bom sizinaduna landarakpada State Force singna su handuna pung 3 muk akan maongda kapnaki hari mafam adugi miyoi amana fongdorakpada kuki militant singna thadorokpa oigini haina chingnaba drone ama Vathel village lomdagi paithorakpa uki adubu minute khara pairamlaba matungda toki hari haukiba September horakpada chathakiba drone attack aduna maram oiraga makhatana amuk attack chatharakadra haina mafam adugi khunja sing mi painare mafam aduda makhatana unauthorized drone sing paiba hek ubaga PF personnel sing kapnaba sem saduna leide hari nakalamarom Moirang Police Station dagi kilometer 3 chalaga leiba Ronglawida su kuki militant sing na attack chathaki hari police na fongdoropagi matung inna attack adu galzang amasung mol sanglom dagi numidang pung 8:35 chatpa matamda chatharakibani hari State Force amasung volunteers sing na su handuna kapnaki ningsingba yai haukiba September 3 da kuki militant sing na Ronglawida rocket attack chathakiba laikhrabani kapnabagi thaudok aduda 𝗧𝗥𝗢𝗓𝗔 yaukide hari